Hello, I giving Baboyna my rakpum. Nahan Pumas the Esorgi wapau tana bugida maglak piba and sigida magatagatari. Agi prathnadi, Nahan Natag the wapau and sigima palna, Esorbu and Nungsiba, amasung Mahakki me, aduga Mahakki singlup in Nungsiba sin. The Wahana Nahakin from the nollukpa badudi, Nahanatag the wapau asina. Nahanaki singlup the pipam tokpanaki commitment, amasung Nahakki singluki luching missing in makapon pam tokpa adugi mahutisil bigan. Adu wapau sigima palna. Nahakki singlup in Nungsiba. Nahakki singlup luching singbu in Nungsiba, adu quite maruina, Esorgi matik mangalig the hingba punsi the chocolate badu, Aki prathanani. Ibumaki wapau, taminas. Joel Pandupani, Patarani Panding Kungatare. Joel chapter 2, verses 18 to 27. I'm going to have Pazrakadum Nisagi Bible the Yangbi. Adagi Jehovah Mahakki Lamgidamak Kamban Chawgani. Mahakki meesingda Nungsiba Utpigani. Hoi, Jehovah kumbigani, amasung Mahakki meesingda haigani. Yengu, aina mahai marong, anoba yu amasung tau tarakani. Nakoina maduda penjagani. Aina nakoiba atopa jati singi marakta amuk hana chaina pamohelroy. Aina nakoidagi awang lom gi lanmibu thabna thamgani, Mahakpu akangba amasung mang taklaba laibak amada tanthokani, Mahakki mamai nongpok thangba samudra lomda. Aduga Mahakki matung nongchup thangba samudra lomda ongani. Mahakki namthiba manam lakani, Mahakki apumba manam karakani, maramdi Mahakna angak pathabak sing tauke. He laibak kiganu. Nungaizo amasung harauzo, maramdi Jehovah na angak pathabak sing taubire. Lamna ki sasing na koi kiganu. Maramdi lamhangi sanjabungi napi chongkhat lakani, upambi sing mahai yangani, haid pambi amasung angur pambi sing na mahai yamna yangani. He siyon macha sing na koi, nungaizo, na koi gi isord Jehovah da harauzo, maramdi Mahakna na koi da chap chana angan manong chuhalle, Mahakna na koi gi damak marang kaina nong chuhan gani, ahan bathada angan manong amasung akon banong chuhan bigani. Mahai marong sing yaithapam sing gehuna pik thangani, yu amasung thauna achauba patra sing pathokani, chahi sing da chathokraba adu aina nakhoida Hanjinbigani sangu satpa kaujengna situna satpa kaujengna mang takhan ba kaujengna chikatpa kaujengna aina nakhoigi narakta thakiba aigi achauba lanmi singna nakhoina marang kaina chagani amasung pengani nakhoigi Isor Jehovah gi mingbu thagatsagani mahana nakhoigi damak angpa thabak tobigani tobiki aigi mi singna kaidongai desu ikaiba nanglaroi aduga aina Israel gi marakta lay haiba nakoina khangani aidi Jehovah nakoi gi sorni aduga atopa leite aigi mi singna kaidongai desu ikaiba nanglaroi prathana dos pangal labai khoi gi paisor na gi ningthi jarba musung lur bohai se dekhoi lakchari Eikhoigi Esorna Mahakki khangbi amasung ubi. Eikhoigi thamoigi asonba, eikhoigi pukning gi langthaknaba sing hangna ubi amasung khangbi. Adu miku pungja sidi nahakki thawai singbugi mating ni jari. Eikhoigi mamgi thamoinung thabak subiduna. Nahakki wai se chumna amasung sengna. Mamut tana amasung gyan tana. Khangba de khoi mating pangbi. Ibun hangna tambi nahakki wai sigi mapal. Nahakki wai sibu sandok chagdiruna na hapusu mating pangbi. Esorna sing Nahakki minung shoot be. Adu Nahakki wahai asina, Eikhoigi khudimak the thabak subi. Eikhoigi pap utpi. Pap dagi pukning hongduna apam amasung pangal pinabi. Chris Eikhoigi utpi. Nahakki minung she Eikhoigi marang kaina mayek sengna. Nahakki wahai sigi mapal Eikhoigi utpi. Eikhoigi mating pangbi. Ehap mating pangbi. Nahakki mingi damak. Amasung Nahakki matik mahal
Yesu Christ's name is Amen. Thazer bisili now sing. Eikhoigi paptagi pukning hongba matamda Esorna eikhoigi damakta thorang langbiba bor sing aduna amasung adugi harau nungaiba sing aduna eikhoina papta matam lenba matamda phangba ikaiba amasung awaba adudagi anduki matig hele maramda eikhoigi Esor se mahakki meesingda papki maramna thokraba mang takpa sing adu Hanjinbiba Esorni adugu mahakna mang takpa sing Hanjinbiba du mahakki matig mangal gidamakta ni. If we would repent and return to God, there is much more blessing and joy in the store of God in our repentance than suffering and shame in our sin, because God restores His people for His glory. Aduga haibada khoi ngasi pakraba Joel Pandub ani pada tarani pandagina kunga taret phauba sida mayek sing khoi uminaba phangani. Akhoi nainamina kraba adugumna Joel Pandub amadagi Esorgi mi Israel macha sing Judagi mi sing asina Esorgi maphamda Esorgi walet na badu thugaibagi maram mokhoi pap tare pap aduna maram orakan Esorgi wine mokhoi mathakta lae chak tangba amasung kaujing harogi laichat aduga ikang thokpa khudingmak sing aduda chapter 1 de korokli bese mokhoi pap de pukning hongduna Esorngon lakna bagi damaktani. Hello, chapter 2 de khoina yengmina khraba amasung umina khraba adugumna ibungo mahangna lakadauba achoba wayen bama karigumba Israel macha sing asina Judagi mi sing asina pa makhoi papdagi pukning hongdaba oiba taragadi Esorna tharakadauba achoba judgment ama mayek sing makhoi da utle aduga hairiba du lan mi singi invasion amani an army invasion hairiba invasion adu soidana lakani karigumba Israel macha sing asina makhoi papdagi pukning hongduna Esorda lakdaba oiba taragadi hairiba du khona chapter 2 gi verse 1 dagina verse 11 phawdu de khoi uminaba phangra adubu hairiba lakadriba wine makhoi thoktri makhoi hojik thoibase yamna mayek sengna na asi khangba mathau tai asi khangba mathau tabagi maru oibase ngasi gi jaga asi da sune amne khoi bible paba matam da tongan tongan ba maong da gyan tabe asi gi han ba je gyan ta da oiba tarang chapter 2 gyan tabe da khara wa ga na sid hairiba khudimuk singse now chapter 1 da thoiba du di hojik mak Israel macha singi mathakta Judagi mi singi mathakta thokliba Esorgi wild ne awana ne chak tang bane lekang thokpane aduga kaujing harogi lachani chapter 2 sidi makhoi da hojik makti thoktriba adubu thoklakkadoba Esorgi wild amane hairiba Esorgi thoklakkadoba Esorgi wild adu amukhana army invasion aduga hairiba adu thok makhoi mathakta thoklaktana bagi hiram upayam makhaktang lei papai puning honglaga Esorngonda halakpa Esorna chapter 2 asida Israel singi maphamda or Judagi mi singi maphamduda lakadu makhoi gi pam na maram orakan makhoi da lakadu wain badu khatang utpanatana karigum makhoi pukning hongba taragadi Esorna makhoi ngonda pibi gadu bor sing adu sini utlise. Now, I maru in verse 12 tagina, verse 17 pauba mamangi no majing da ekoni yengmina kibadu karigum makhoi pukning hongba oiba taragadi makhoi gi mathakta oigadoba bor sing aduni aduna maram orakanda karam haina makhoi action adu kari ogani haina haibuduni ekoni mamangi no majing uminaba phangkibadu Israel macha sing Judagi mi sing makhoi paptuna maram orakanda makhoi tumna mangba tumna mangbas makhoi matik chab oiba taragasu Esorna kari hai verse 12 ta maram aduna hojik yet even now thoklani adu thoktri matamasida aingonda halo hojik phauba nakhoi da matam nari halakna bagi damakta adu halakpo karamani halakani haibdu mahak mayek sna tai pukning honga halakadone manung thangbagi oiba pukning hongbodun mapan thangbagi oiba du maru oina nate rendering the heart not the clothes adu sna khoi mayek sing na uba phangi adu ngasigi numit asida aikoi ubu phangadori basi verse 18 digina verse 20 ga 7 phau basi makoina karigumba verse 12 digina verse 17 phau bada hai khraba yathang ase illaga Esorngon da halakpo oiba taragadi Esorna makoi de pibi gadoba bor singadani. These are just the blessings God has promised if they will return to Him. Makoi de sigi bor se phangdri hauji adu makhoi phangani kari makhoi pukning hongba taragadi
High baduni asigi section sida chapter 2 sida kun uba phangise. It's a future event, aduga future promised if they will repent. Aduga akoina pamina kraba section asida verse 18 again verse 17 to sorry 27 18 again 27 powers akoina khangmina bayab achoba warol adu asini. Eikhoigi Esorna Mahakki nollukpa amasung pukning hongba meesingbu hanjinbi. Maram sina nahakki papsingdagi pukning hongduna Mangonda. Eikhoigi Esorna Mahakki nollukpa amasung pukning hongba meesingbu hanjinbi. Kaidagino hanjinbi rise pap ki mang takpa singdagi. Pap khudingmaki consequences lay mahai lay. Mahai sing thena boy batang kari pukning hong nollukna Esorgi mangna nollukna pukning hong boy batagadi. Esorna hanjinbi gini. Maram asina nahakki papsingdagi pukning hongduna Mangonda hallak. Our God restores His humble and repentant people. So repent from your sins and come to Him. Asigi section achobasi tonga section ahum thona hang khai verse 18 dagina verse 20 phauba sida Wasakpa do uba phange the promise. Verse 18 to 20 the promise. Verse 21 dagina verse 26 Hanjinbiba the restoration. Verse 21 and 26 Hanjinbiba. Verse 27 Hanjinbibagi Pandam the goal of restoration. Why would God restore them? Again, verse 18 to 20. Sorry, Wasakpa ni makoy na patay puning hongbo ay batagani. Adu hariba Wasakpa adu verse 21 amsung 26 asida Hanjinbibagi Wasakpa. Like verse 27 Hanjinbiba adu Pandam maglunan na Hanjinbiba. Adu hariba Pandam adu karna. Verse 18 to 20 Wasak. Ang pada tara ni paning na pada kun pawasi yang matam the Esorna mahang at tawbigan ni habi hiram sing yang ba. Now, aikoy mayik sing na kang se mamang da aikoy na naina kraba jaga sing adu koning sing ba mathaw ta ngasi jaga sing naina ba matam da. Adu chapter 1 maruina. Chapter 17 pawada Judagi meesing na Esorngonda halakado mo udu mayik sing Makogi thamoi thugai bagalonena Esorngonda thaza bagalonena haizabada Mangonda khaktang khamba asa Mangonda khaktang kanbina ba kauzabagi prathana adugalonena changakpa aduga makogi prathana adu Esorgi minungsida amasung Esorgi matik mangalda tendam oiba prathana aduga Mahakki meesing asin Mangonda changjarakpa mathamda verse 18 asin this is what God will do for them. Asini makogi damak Esorna tatawi gito kaino adugi Jehovah na Mahakki lamgi damak kamban jawgani. Then the Lord will become jealous for His land. Now, kanagu makana sige jaga se papa matam dadi Esorgi kamban jawgi matang mafam asida haribase. It talks about the jealousy of God. God being jealous God. Kamban jawgi Esor amoina. Ayamba akoina kambanba or kamban jawba habise ayamba meesing na gyan ta even akoina su gyan ta ba mong se negative oiba mong do gyan tai alu thaja bichel announcing ase akoina khangmina gado bodi kambanba haina habise negative adum oini haba karsu leite mafam ase Esordagi uriba magi kamban jawba asidi aphaba asengba kamban jawba ne example amoina haiba oiba targadi yum palaba nupa amasung mate manawgi punsida nupa magi bibu kambal Karumagi nupi duna atopan nupaga luhongbagi wangbagi oibelichat magi nupad utpam thokpa nungsiba magi nupad onipam thokpa hiram khudingmak sing adu Mangonda tawdana atopam kanagum nupa amada tawbo oiba targadi magi mapur oiba du magi nupi gi damakta khamban adugi khamban bagi maong adune or atopa matamdadi magi nupi du kanagumba amana phattaba miyeng yenglakpa or phattaba thabak tarak matamda magi nupa aduna magi nupi du nungsibai khamban badule adugi khamban badule mafam asida harise
adu haibadu akhona isori khamban ba sigi matang da Exodus 20 verse 5 the makes an uba phangi isona wai athang piba matam da ma ki mi sing aduna lai muti la thana bagi da mak adu kare man maram di ai khambal chaw isor ni kari da mak ma ha se nakhoi ai gi mi oina bagi da mak nakhoi gi minai oiram Egypt adu da ai nakhoi kan bi bani nakhoi na ai bu khurum na ba ai khaktang bu khurum na ba maram ni taibang pal asida aseng ba amasung achum ba isor ama khaktang lai adu ga adu ai ni adu ai ngon na khaktang khurum ai gi mi khaktang oi maram di adu gi da mak ai nakhoi bu kan bi bani now adu gi maong gi ba khaman ba yes God is a jealous God and that is a good thing for us maram ni sa yum pala nupa aduna minungsi chawri ne haidana magi nupi da atopa nupa na miyeng karan chalakpa matam da mioi ba phaibasli thamoi panaba ngaktani nungsiba loina mak phaunaba ngaktani aduna man ai gi nupi nungsi ra pase phatta ba thaba ka manate afaba ne kari sukai haib oiba ta gi karam makhal gi nupa ne haidana dugum nupa do nungsi khangdaba it is good that husbands are jealous for their wife. And so it is good that our God is jealous for His people, for you and I. Maramdi maha khaktang bu thaugan ba maha khaktang bu thagat pa aduna Eikhoigi harau ba musung nungai ba khuding mak sing harau phamdane aduga ibungo mahang na khambal kadori ba kadro maha ki lam adun maha ki mi sing adun karm matlanda maha ki mi sing adun khoi pap sing adagi samsam hai ba bita Israel macha sing juda da leiba Israel macha sing asina makhoi ki lai mutilan poibe yai makhoi lantum karam bi thabak oibe yai adu seng na thabak khuding mak sing adudagi no Eikhoi na khurum gado ba Eikhoi na mun yeng gado ba Eikhoi na thaugan jagado ba se paisa na te lantum na te pap na te mitu mi wala na bunate lai muti sing sinate adubu Eikhoi bu Israel macha oi krab Eikhoi bu Egypt gi anga pa thabak single na maha ki kanbibagi thabak khlona handok pi krab Jehovah Isor ama khak adu khak tang Eikhoi gi Isor ne Eikhoi gi Prabhu ne maha Eikhoi gi pumnak ne haibagi wakhal du khlona maha ki mising mangon halak pa matam dadi he will be jealous ma khamban jaw Isor ne adu khamban gi aduga Isor Judah da laikrab Israel macha sing idamak da khamban chawba se aphaba man haina haiba se ekon verse 19 dagina chapter 2 lo selakpa se uba matam da khangba ngamgani maram asi khamban chawba sina maram oraga ma ki minungsi ma ki bor ma ki thoujal ma ki nungsiba khuding mak sing adu ma ki khambal chawba sina ma ki mi sing adu gi damak ta makoina haujik laiba phiram adu da makoina pukning pabo hongakri matam adu dagi hauna bor pibi na gi damak loina mak thawang torgle God has in his store abundance of grace and blessings for His people if they would repent, even if they are still not repentant. Uba se the people wasak se Judah gi missing Israel macha sing mo ji pukning hongdri they are still manapang ba aduga mamitang missing oiri makoina mana pangai mamitang mat adam adu the power with Isor na hai se asi ai na khogi the market tawbigani now tawbiba ya ne tawbigani he has already stored it up for them if they would come. Aduga magi missing the nungsi hai utpigani he will be pity now again pity nungsi gani nungsi hai utkani this is God's heart God's compassionate heart for His people even in their worst situation. Esorna Mahakki missing gi mathakta leiba Mahakki nungsibana thanba chanbi haibana thanba Mahakki thamoi dre mafam sida khon ubu phanglise aduga Mahakki nungsiba adu kaidamak mahakna nungsiga budo mayamdi makhoi adu Mahakki sira phangba mathik char mi sing ne aduga Mahakki sira budo makoi mathakta lakpa oi bata makoi tumna mangne adu khotang sunatana Mahakki mi sing sina Mangonda halakpa oi bata gadi Mahakki mi amoi Mahakki makoi gi mapa ama oina aduga makoi gi Isor ama oina makoi bu ngakpi ba senbi ba khuding mak sing adu Mahakki minungsi asidagi loina mak oi ba ngaktane and this is what He will be if they would repent. Magana puning hongduna Jehovah Isor sida halakpa matamda ibungo Mahakki thamoi this is the heart of God, right? The internal life of God.
Magi punsi manung magi thamoy manung do oiba do magi missing sina pungning honglak po oiba targede khamban gani magi missing do gidamakta adu magi missing do nungsiba utgani. Now haiba khuding mak sing asina verse 19 degi ekhoina uba phangdoriba bor khuding mak sing ase this is the fruitfulness of his jealousy and pity towards people. Magi missing mag kana karami pukning honglakpa pap dagi mangon lomda lain muti dagi mangon lomda tairong pan dagi mangon lomda pukning honglakpa magi missing aduda utkadoba magi mahayna thalaba mahay yamna thalaba magi khamban chawba amasung magi nungsiba dre adugi mahay ngati magi khamban chawba amasung nungsiba adugi mahay sing verse 19 dagi ekon uba phangdoris adu gare hoy amagare ma Jehovah na kumbigani karidna kumbi dije koina verse chapter 1 verse 14 da and then chapter 1 verse 19 to 20 da aduga chapter 2 verse 17 da uba targadi maru oina joel ha gido kaida makna prathana tona bagi da makne haijena bagi da makne nijena bagi da makne kandina bagi prathana aduga minung sigi da makta prathana khuding mak sing adune aduna karamai Esorna Mahakki khamban chawba masung agi nungsiba maki missing urtkilina makhoi gi haija badu tabi bagi mapanga. The promise that he promised to his people if they would repent is a promise to listen to their prayers. Makoy prathna adu tabi gani. Aduga ma prathna adu khatang taba khatang adu nate mahak na tawgudo ribse. Adubu bor sumarang kay ni. Aduga mahana kay. Yengu ay na mahi marong ano bu yu musung tawtar kani. Nakoy na maduda penjagani ay nakoy ba to pa jati singi marak amuk hanna chaina phamu helo sina sing asigi verse asida ekon ubu phangi se this is a future promise karam misingi haju babu mana pangduna amasung nungan na duna pukning hongduna bugi damakta kauri ba mising adugi damak ni sona tharang to biri base aduga haiba thaja bichil in housing haiba asida sune aikon ibungo mahaki minung si jaw thamoi uba phangbal yengo mahang na makoi haija bu tabi phak natana maki kanbi maki deliverance adu makoi da mahai marong ching pibi bagi mapan aikoi adu uba phang aikon chapter 1 da ukhibu du karino gehu yu amasung thau khuding maksing amat leite kaida amat leite aduga drakha mahi pungkang kang aduga thaknanaba yu leite aduga chananaba thausu leite amata makhoi adu mahamase Esorna promise of tawse kano haina haiba obita target la usingu gi be borsing agricultural blessings marang kaina adusu wana natana haiba khuding mak sing ase ibungo mahakki haijaba tabi badagi horokan da la usingu gi bo adu khakta natana verse 20 da akona chapter 2 da ubu do now chapter 1 asisu Esor chapter 1 akona uba phangkraba haro sing kozeng sing adusu Esorgi lanmi sing amon saithaba khoina uba phange aduga verse 20 asida khoina uba phanga kaduri ba sisu maron chapter 2 da khoina uba phangba chapter 2 gi verse 1 dagi uba phangba army sing adune army invasion gi army sing adune lanmi sing adune landara ka lanmi sing adune karigumba haiba mi sing asina lak pamatamda karigum Esorgi mi sing asina makoi papta gi puning hongbo oiba taragadi makoi da hauji makoi yeknaba oiriba Kojeng haro sing asi khaknatana makhoi da lakadoriba aduga lambi da leiba pangal makhoi yekna ba khuding mak sing asi phawba Esorna makhoi dagi lauthok pi bagi aduga dagi kanbi bagi Wasakpa badana verse 20 da ubu phangi je in verse 20 we see the disarming of destructions kai kai na koi ubu dum phangi do aina koi awang lom gi lambi sing tha ma akpu akang ba masung mang taklaba leibak amala tamthokani ma ki mamai nongpok thangba samudra romda aduga mahaki matung nongjup thangba samudra lom do ongeni samsam na haiba oiba targedi asida utpa phangi haiba lanmi khuding mak sing asi panglese ka ga mi kan gi haina haiba oiba targedi han ham de locus on wakal khanse makoi gi pambai amatna kanba ngamdrone kojeng haro makal mari dum hat pa ngamdeba makai pungkang kangaga pumloi loslaga thamawa jaga amne aduga aikona chapter 2 gi verse 1 ding 11 ubu phangkiba lanmi
ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯃꯤꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯡꯒꯜ ꯀꯟꯕ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯕ ꯁꯤꯡ ꯑꯗꯨ ꯏꯗꯦꯟꯒꯨꯝꯅ ꯐꯖꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯅ ꯅꯤꯡꯗ ꯆꯠꯈꯤꯕ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯇꯥꯍꯧꯕ ꯃꯇꯝꯗ ꯃꯔꯤꯚꯨꯃꯤ ꯑꯃꯒꯨꯝꯅ ꯂꯩ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠ ꯗꯦꯁꯇ꯭ꯔꯛꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯦꯞꯇꯔ 2ꯒꯤ ꯚꯔꯁ 1ꯗꯒꯤ 11 ꯐꯥꯎꯕꯗꯨꯗ ꯎꯈꯤꯕ ꯑꯗꯨꯒꯨꯝꯅ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯒꯗꯕ ꯄꯥꯡꯒꯜ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯖꯨꯗꯥꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯗꯤꯐꯦꯟ ꯇꯧꯕ ꯉꯝꯒꯗꯕ ꯃꯣꯏꯒꯤ ꯄꯥꯡꯒꯜ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯡꯒꯜꯁꯤꯡ ꯑꯗꯨ ꯏꯁꯣꯔ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯜꯂꯛꯑꯕ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯂꯒ ꯑꯩꯉꯣꯟꯗ ꯅꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯑꯃꯁꯨꯡ ꯏꯁꯣꯔ ꯑꯃꯁꯨꯡ ꯖꯦꯍꯣꯚꯥ ꯑꯣꯏꯅ ꯈꯨꯔꯨꯝꯅꯕ ꯊꯥꯒꯠꯅꯕ ꯑꯃꯁꯨꯡ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯍꯜꯂꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ this is what I will do. I will disarm every destructions. ꯕꯣꯔ ꯈꯛꯇꯪ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯡ ꯇꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨꯁꯨ ꯂꯧꯊꯣꯛꯄꯤꯕꯗꯨꯅꯤ ꯋꯥꯁꯛꯄꯁꯦ ꯑꯗꯨꯕꯨ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯅ ꯊꯟꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯎꯕꯤ ꯌꯦꯡꯕꯤꯌꯨ ꯃꯔꯨꯑꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯄꯥꯞ ꯆꯦꯟꯕꯁꯤꯡ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯃꯥꯒꯤ ꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯃꯅꯥ ꯄꯪꯂꯕ ꯑꯃꯁꯨꯡ ꯃꯃꯤꯠ ꯇꯥꯡꯂꯕ ꯎꯅ ꯎꯗ꯭ꯔꯕ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯋꯥꯕ ꯈꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥꯁꯤꯡꯗꯨ ꯅꯥꯍꯦꯔꯒ ꯑꯗꯨꯒꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯏꯁꯣꯔꯗ ꯌꯦꯡꯖꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡ ꯃꯈꯣꯏꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯁꯤꯡ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯌꯦꯡꯉꯒ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯀꯌꯥ ꯅꯥꯆꯨꯡꯗꯅ ꯏꯁꯣꯔꯗꯒꯤꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯅ ꯑꯗꯨꯒ ꯈꯟꯊꯕꯒꯤ ꯑꯄꯥꯝꯕ ꯐꯥꯎꯕ ꯂꯩꯇꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯅ ꯏꯕꯨꯡꯉꯣ mahakna achouba minungsigi thong mahakna hangbiribase. This is God's gracious mercy towards repentant people. Pap toriba mising andugi maphamda kanbibagi pauni. Aduga hairibase iswar khakna tawba ngamani. Adu khaktak sunatana hairibase uba matamda Israel macha sing Judah da laikraba Israel macha sing adu makogi pap amasung ayo randana maram oraga makoy thugai kraba Esorgi wallet naba makaihan kraba Esorgi wallet naba aduga Esorna makoy tawgadori amasung tawba ngamba Esorgi asema khudimosing aduga yengba oiba targadi tumna mangba adune kanbiba nate makoyna phangba matik chari se mangba ne warak piba kaktang natana tumna mangbane adugu ibungo mahakki akibana thanba wild he adugu verse 18 19 amasung 20 is aikoina uba phangise ibungo mahakki thaujal aduni uba phangise. Here we see the display of his grace. Lau singugi pothok ta khatang mang takpa ikang khatang thokpa natana sahar khudingmak sing makogi sahar amasung makogi sahar gi chekpal khudimok sing thugai raga tumna mangba hakjang thawai pumnamak mangbada matik charba mi sing asida ibungo mahakna makoina phangbada matik charba thaujal amasung bor wasak pibase. Karigum makoina pukning hongduna hallak poiba targadi. What a picture of grace. Makoina phangbada matik chabadu pidadu adu makoina phangbada matik chadaba thaujal nema utpiribase. Haibase koina lukpa tara magi pada tara mathoda gina kunthani thoda uba phangu okta masana pagi pandam adu akoi ningsingal haiba macha nupa adu magi phangpham thokpada magi mapa dagi lawraga haiba phangpham thokpa khudimok mana seasoning maongda taibang panba ge hiram khudimok ma season thokpa loimak loitoi magi hakchang ge apamba mit ki apamba punsi ge oiba napal khudimok singda magi phangpham thokpa khudimok singdu loinamak ma loisale adu ga chap mana bani judagi mi singa sinasu makoina Esorgi bor khudingmak sing adu makoi hakchang ge apamba punsi gi oiba apamba mit ki oiba karambo khudingmak singda loinamak ma hangrabani. Adu oktaba macha nupa adu mapandagi phangraba magi phangom thokpa loinamak lora chamsan haiba oiba targadi Judagi mising asisu makoy Esorgi phang makoy papdu haiba oiba targadi makoy Esorgi phangbada matik chaba bor amata leite adu manangde oktaba macha nupa adu oki chinjak thaklaga oki machinjak chaba horokpa matamda mangrega ai hagotuna ai payam hamjatke ai magi macha kawda ho matik chare magi mina ne leroge. That was a repentant heart of that prodigal son.
ꯑꯗꯨꯒꯤ ꯋꯥꯔꯤꯗ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯃꯁꯨꯡ ꯈꯪꯉꯤ ꯍꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯣꯛꯇꯕ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯨꯛꯅꯤꯡ ꯍꯣꯡꯂꯒ ꯃꯄꯥꯒꯤ ꯃꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯤ ꯀꯔꯤ ꯑꯩ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯒꯦ ꯃꯥꯒꯤ ꯃꯆꯥ ꯀꯧꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯏꯄꯥꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯁꯦꯌꯔ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯀꯩꯗꯧꯋꯤ ꯃꯄꯥꯗꯨꯅ ꯃꯥꯒꯤ ꯈꯨꯗꯣꯞ ꯁꯤꯖꯤꯜꯂꯦ ꯈꯨꯒ꯭ꯔꯥꯡ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯑꯅꯧꯕ ꯐꯤꯖꯣꯜ ꯁꯦꯠꯆꯜꯂꯦ ꯑꯗꯨꯒ ꯑꯆꯧꯕ ꯆꯈꯥꯡ ꯑꯃ ꯂꯥꯡꯉꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗꯅꯦ ꯏꯁꯣꯔꯅ ꯖꯨꯗꯥꯒꯤ ꯃꯤꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯗ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏ ꯄꯥꯞ ꯆꯦꯟꯕꯁꯤꯡ ꯅꯈꯣꯏ ꯅꯨꯡꯒꯟꯅꯕꯁꯤꯡ ꯅꯈꯣꯏ ꯃꯤꯠ ꯎꯔꯕ ꯃꯤꯠ ꯇꯥꯡꯕꯁꯤꯡ ꯅꯈꯣꯏ ꯇꯥꯅ ꯇꯥꯅ ꯅꯥ ꯄꯪꯕꯁꯤꯡ ꯅꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕ ꯃꯤꯁꯤꯡ ꯁꯨꯖꯜꯂꯒ ꯂꯩꯔꯤꯕ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯉꯣꯟꯗ ꯍꯜꯂꯛꯎ ꯑꯁꯤꯒꯤ ꯕꯣꯔꯁꯤ ꯅꯈꯣꯏꯗ ꯑꯩꯅ ꯄꯤꯒꯦ That is the display of His grace. ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁ verse 21 and 26 ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯎꯒꯗꯣꯏꯁꯤ ꯀꯩꯅꯣ the restoration 이봉마의 와삭비바 adu kaya kaya ukra adu verse 21 ding verse 26 파우 아시 이봉마 mahakki Hanjinbiba the restoration kanada Mangonda pukning hongduna changjarakada mahakki meesing aduda now mahamasna verse 21 ding verse 26 파우 asida akoina adum paaba matamda Mahamasna haiba khudimmaksing ase chapter 1 da uba matamdadi makoina hauzik thengneba awabasing ade verse 21 dagi helaibak kiganu nuaizom sung harausum ram di Jehovah na angakpa thabak sing tawbire verse 22 lamlaki sasing now verse 21 laibak verse 22 lamlaki sasing verse 23 Sion macha sing haiba group ahum se chapter 1 the uba matam da dikade laibak to kede chapter 1 verse 10 to 12 the uba phangbo oba ta laikang thoe adu do mana masing ama ta haude du da napi ama ta haude aduga maina chakpa gumna sare abdi ikang adugi matik thoe adun har ki gno sa sing na khoi su ki gno kari gida mak chapter 1 da khoi kar maina uki sa sing chaningai leite and they mourn chapter 1 verse 18 degna 20 du kar maina khoi uba phangi sa sing na karamna teng thariba sanjangu sing na potha pham khangre maram di makhoi sanjabung leitre hoi yaw sangu sing so wa ba khangle he Jehovah nangonda ine kaujari maram di maina lam hangi sabje sanjabung sing chak thokre marina lam gi upal sing pum mak chak thokre lam laki sa sing so na bu khawrang na ngai jare maram di sing khong sing kangle aduga maina lam hangi sanjabung sing chak thokre this is the current situation Esorgi meesingi pap aduna maram oiraga makhoi leiba lam adugi leiba khaktang natana makhoi gi lam adu leiba sa singsu anaba amasung awaba khange they mourn they groan because of the sin of his people adu hire sa sing adu ni sorn hire ki kinu na kusha 23 Sion macha sing karam macha sing na sing macha sing makhoi macindagi harauba lauthokraba thagatpa lauthokraba isor khurumba lauthokraba aduga thaknaba yu makutagi lauthokuna nungaiba khudingmak mangkraba mising aduni boragi phisetuna awa teng thagadawa mising adugi mising adudani awana khangna chak tangbagi maisa khangle basing numsagi maisa khangle basing aduga makhoi bu chana bu honna gadra makhoi chana bu thigidra makhoi sansingi or yawsingi sanjabung bu thigidra adugi kangau du le exam sam haiba oiba targedi isorna makhoi papna maram or kan the bo heba bo khuding masing lauthok pikraba aduga lauthokraba awana khangle bu Sion gi macha sing adudani haise nungaizo What a message of hope. But this hope is hopeful to those who will repent. Puning hongga dori amasung puning hongba mak missing ida. Adugo mafam asada haibasing nakhoigi isor Jehovah the harauzo Maramdi mahakna nakhoi da chap chana angan manong chuhalle mahakna nakhoi gi damak marang kaina nong chuhalle now verse 23 24 25 26 ase ekona uba phanga dorisidi kano haina haiba oiba targedi agricultural productivity to nimphamos de mai sino uba phanga dorisi
verse 25 ta chahi sing na chathokroba adu ai na koi hanjinbigani sangu chatpa kaujeng na situna chatpa kaujeng na mang takan ba kaujeng na chikthit pa kaujeng na ai koi chapter 1 gi verse 4 de yengbo oiba targadi verse 4 adu the complete destruction of every plan ko adu na koi ubo phangri do chana thangna badagi hawra gehu bali dagi hawraga drakha pambi loinamak adu isona se da hai se kaino adu gi mahang graba khuding mak sing adu chahi chum mahang graba khuding mak sing adu Hanjinbiba verse 26 nakoi marang kaina chagani kanadam si hai se charam sada mi sing adu ne hauji adu pengani nakoi gi isor jehovah gi mingbu thagat chagani mahang nakoi gi ang pathabak tobiki ai mi sing na kaidong ito ikai binang roi Sometimes nakoi verse 21 and 26 power was like when uba phangli ba say it is a reversal of the curse because of their sin. Makoi pap na maram orga judagi missing pap na maram orga makoi ngonda lakraba isorgi sirap adu reverse adu on top of sirap adu board on top of pausing talk tabadu pau talk parom da laikang adu mana masing phajana haubarom da aduga nong churam da adu nong mayam tabagi mapana draka mai thak na ba laitabadu paingi lebagi mapana aduga kusing aduga kaising loinamak punghang hangba adu kaising khatan natana gehu yefam du phawba pig than bagi mapana from barrenness to abundance amata layam da badagi loinamak leramba marabhumi oram badagi eden gumna muk oirakpa aduga chak tanglam badagi chak cheng hongatlakpa aduga hana thaklam makoi you adu natana you anoba phanglakpa harau mangkraba harauba adudagi harauba hena pirakpa so we observe here the reversal of the curse if they will repent kayum judagi missing isina makoi papai puni honi sor lakpoi batagi asina makoi ne uba phangde hauji makoi mitmang da urise kaino kaujeng harosing kaino makoi mitmang da hauji urise chak tangba laikang maisa sa singi aram khorangba sa singi kapagi makhoi gi macha singi kapagi makhol isor khurumba phangdabagi aduga isor da kalna pochak amata laitabagi adure makhoi mitnang de aduna joel hai sine nakoi mitnang hojik uiba khulima sing jasi sing sine aduba hojik asina koina bhap targa nakoina khanglaga nakoi pam su ayar randu yazaraga hojik amasung ngasi ibo magi achawal madu latri matamasda nakoina pukning hongda mangonda kauzaraba aduga mangonda halakpu oiba targa nakoi mang leiba maribhumi do iden ingkhol gumna oigani nakoi hanglaba kaising do thalhanbigani nakoi gi charam khawangna ba nakoi sanga sing do amukona chabagi marang kaiba legani ikang thokma mafam do ikang thoknoi marang kaiba do amukhan uba phangani maramdi adum haina mato asigumna bor pibigani haina isorna wasakpire adune joel hais aduna karno again the theme always is to repent nunglon na dudi nakoi papsing ado khegum nganglambe nakoi tawkraba papsing adugi matik yambe adubu isori nungsi chawba aduga minungsi na thanba sawba ta pachanbi e isori aduna matam thengdringa yesda lao it is never late to return to God so return to him now and today aduna sila na using Joel Heiss ta isori missing ani subade isor makoi famda hanjinbiba matam makoi mang tak pasing hanjinbiba matam ai khon uba pa je makoi harau the joy of the restoration chab phangni mo thakpa phangani makoi sanga sing harau gani makoi isor khurumba phangani yam khuding masing right adu haiba khuding maksing adu makoi harau pa to loin makle there is much joy in their repentance because God will restore them. I think Joel bhap tahaning is.
Nakoy na tawriba pap, nakoy na hingliba pap ki punsi aduna piba ngamba haraw ba nungay ba ngahaktan gini aduga pap asigi awanang singse asigi marse nungana ga pap adunda hakjangi apamba khara aduga laimutlat ba khuding mak sing laiba ngahak ki oinadi refreshment phangbe adubu noi khange adu kuina amata chaloi man isorgi khud asi thangata ngamgado ba miyobagi pangal amata leite aduna nakoina hojik phangliba nakoigi pap na maramorga aikoigi pap na maramorga aikoigi idak taribi isorgi awana asida phangliba awana sing asida gidi and then atopa madana nakoina tawriba amsung aikoina tawriba pap aduna maramorga kan aikoina phangba ngaya ki harauba sida gidi pap dagi pukning hongduna isorong on the my own ba matamda ibungo mahang na pinibigado ba harauba duna aduki mate hele. Again, so repent. Aduga si Esorna Hanjinbiba matamda makoina harau gadoriba, makoina nungai gadoriba, makoina thalak gadoriba, khuding maksing asigi, and we also see the object of joy. What is the object of joy? Hi, sorry, missing judagi missing asigi makoi harau bagi potsak harau makoina maruina harau gadoriba karigida makto karigida makoina harau gadorido. Makoigi kai thanbadu na te maruina. Ikang thom adu ikang tholok tabu na te maroina makogi sanga singi mo gi sasan singi chaning marang kai laibu na te maroina. The object of joy is God himself. The object of the joy of his people is God himself. Isor mas hamak adin makogi harapon mamdi as it says na po wai sing sing kana no sige tabak tobi ke sing se hello buki gano nungay jo amsung haraw maramdi Jehovah na. You know, the other in verse 21, verse 22. And then verse 23, hey, siyon missing nakoy nung ajo. Mam di kari, nakoy gi Jehovah, isor Jehovah da harauzo. Mam di kari na magta, mahag na. Nakoy chapjana akan angan manong chole. And then mahag na, nakoy gi da marang Kaiba nong chole. Makha na adum yang pamatam da kari. Verse 24 da, makoigi marang kai gado busing mahimong marang kai gado busing ubong verse 25 sa ising na chathok rabasing do aina Jehovah aina nakoi hanjinbigani aina nakoi na thakiba achowalam sin verse 26 mahakna nakoi da angak pathabak tawbiki verse 26 mahata aigi missing gado ngaisu and then verse hai ba kuim sin yang matam Jehovah gi thabang hatne sida urise. It's because God is in motion. God is acting. This restorative act is the act of God himself. Their God. Ay thawang sing se Esorna ngakdani, Esorgi khutta ngakdani, Esorgi thabak ngakdani. Phangiba singno kanagi maram adu obitagdi Esorgi maram nani. So the object of their joy is God. Because when they turn away from God, all of this was taken away from them. But when they have God, they have all. Isorgi leithoki ba matamdre makoy nang awanan. Adu Esorna makoy Esorna leisala kan Esorna makoy gida mag to orek pa matam dudadi mahak na bibiba ngakani. Har ko musin lor matam. And why would God restore them again? In verse 27, here we see the goal of restoration. Hanjinbibagi Pandam. Adugo ay ni Israel mark the lay have na ko kangani. Ay di Jehovah na ko isorni. Adugo to palate. Ay missing na kay dungo ito Kaiba nang laro. Verse 24 why hanings. Anduga aina Israel kemarklay heaven na koina kangani. You shall know. The goal is that his people will know that their God is with and among them. Isor makoy Hanjinbibagi thoidok khedo maram di ma ki missing is na makoy ga lona na makoy gi marak ta lay khangna bi to show them who he is. Adu ma lay haibe se chapter 1 da amasung chapter 2 hawk pa ma ki judgment gi mapan utle adu mafam se da haibe karma haul de no by his great mercy
magi achauba minungsi thabak karama thabak makhogi panmam or kana mang takpa sing adugi hanjinbiba thabak adugi panla you shall know they shall know karama khone khangadi aidi Jehovah nakhoi Esorne aduga atopa leite I am the Lord your God and there is no other. Now again Exodus Kongsan Pandup Kunda Esorna Magi why thang pibi matam adugi why the echo to bugum na koi mafama asidata aduga higher bas Deuteronomy Pandup taruk tasu hanjan hai tao Israel na ho Esorna am kakne aduga higher bas tongan ba moong Israel gi manakong asing si adumiyawe higher bas makoi de warak pibi gi mapal na Esorgi while you pan aduga Esorgi minung sigi thabaki mapal kudi masing adun ubapang adu mafama sa verse 27 asidati higher is this there's none other none other atopa mat lete asigumba kayo sa Esorna Jehudi machasing Jew machasing Israel machasing karam Israel machasing Judah gi lamda leb Israel machasing the Esorna khangan lingi se karino awapam asidagi kanbiba ngamgadobudu mahak natana kana amata leite awapam asidagi kanbigadoba amasung makoibu hanjinbiba ngambase kana amata leite mahak natana he is the only one who can restore them, he is the only one who can save them, he is the only one who can deliver them, so he is the only one to whom they should return. Ma khaktana kanbiba ngame ma khaktana hanjinbiba ngame aduga ma khaktana makhoi gi mang ta kraba khuding mak sing makhoi pibiba ngame aduga ma na kana mat leite aduna Jew macha sing Israel macha sing Judah na lekhra Israel macha sing ase togodo se kaino han hai orbita hai bi so asi khaktang da hanjinba du Esorgi pamane as he is the only God who can restore them, so to him alone his people shall return. How would be announcing? Hi, asile so ekon uba pangmu kaino. Hi, ekon uba pangni se pap tauba amasung Esorda thajadaba aduga mahakpu chingnaba aduga mahakpu ningsingdaba misingi maphamda mahone pukning honglak pa oiba taragadi hangbiba achouba minungsigoiba thongdune. Here in this verse we see the door of mercy wide open to the repentant. Isak mi mayeng dima. Eikhoigi Esorna se maana wine bibi matam da mising ma yeng de bagumna maana kan bibi matam da su mising mi ma yeng de kagum har mi sing da pukning hongduna mangonda la poi batar gadi and that is what we see here aina khoi mak dai again as the har khudi mak sing ase Esorna verse 18 dagi horokan the verse 27 pabas the man season riba personal pronouncing ase yam possessive of mo season bagi maram di asi mahaki meesing ni aduga adu Esorna kaude. This is a very covenantal language, and it is assurance to his people that their God is still their God and he don't forget them. Makoibu kaubulete makogi papsing adugi matik yambu oibatagi su makoibu kaubulete ma ke pamadi Mangonda hallak padre Mangonda hallak padre adone Jew macha sing ase Israel macha sing ase Joel hires ase see sing ni Esorna wasak pirise asigi bor sing ase ni Esorna khode wasak pirise kram khone pukning honglaga Mangon lakni hain hai oibatar kade adugi mapana nahona na aikhoida mung khangan gadi se Esor Eikhoigi ni mahak Eikhoigi marakle mahak Eikhoigi marakle bana maram orakanda aikhoina pap to matam na mahana khoibu wara e aduga mahak Eikhoigi marakle bana maram oraga aikhoina Mangonda pukning hongna hanjaba matam da Eikhoibu mahak na kanbigini bor pibigini thaujan bigini aduga hanjinbigini he will restore us. The door is still open. Asigi thong hauzik phawba hangduna leiri asigi Wasakpa se hauzik phawba leiri matam thengri ngasi halo hauzik halo adu asigi numi ase oi bangamlode matam sing soiduna lakani adu sune Joel hires Joel at the same time kauba khaktang natana ma ki missing adu da khu sena buwansani hires. Madam, do you remember chapter 2 verse 1 to 11 war army invasion lie
lambi de leiri hoji yoroktribagi wa kaktani adu sida hairsini don't forget that Esorna so then wine ni ko pukning hong de boy bata agadi so halak ta boy bata agadi hen awab nu mi de ko de lakani adu hoji amatam mahana ko ko biri mahana ko ngai biri adu in verse 27 sida season adu ga 27 season ba wa 26 kilo shalak padasu adu ga verse 19 desu mana mon season boy karam ko adu gi wa do aigi mising na kaido ngai desu ikai ba nang la here we see God taking away the shame of his people from them. Esorna Mahakki mising na makoi paptagi pukning honglaga hallak pa matamda makoi dagi ikai besing lauthok pibagi amasung amukhana ikai banang lor haina hairibase makoi pap aduna maram oraga isor khangdeba misingi mamangda adu even isorgi mamangda ikai nabagi maram na pikthal mamdi pap adu tuku chaningai ne pap ase motle pap asina isor bu nungsidabagi thabak adu tawe mamde akone anu bolle na balak matam da kay Jesus Christ na Johan da magi sebok singda tambiba matam da nakoin ai bu nungsirabadi ai gi yathang sing nga kani Aikoina pap tauba matamda aikoina taudido karino isori yathang ngaktabane adu ibadagi Jesus Christ gi yathang adu matuna kaino hana aikoina pap tauba matamda aikoina ulido aikoi isor nungside takone and that is shameful aikoi gi damak isor mi khuding mak singi damak ta mahak pu nungsibiba isor bu nungsidaba haibese asdige ne ikai ngai ba kariya mat leite Haiba aikoi bu nungsibiriba mahak bu nungsibiriba isor adugi ningba tawdba magi haiba indaba asimuk pangba ni sude apangba amusung ikai ba khuding maksing adu dane isorna hairibase karigumba na khoina aingon halak po oiba taragadi kaidongai su ikai ba nanglaroi Nagoi pam na maram oraga misingi mamanga nang ikai ba dune aduga aingon da na khoina aigi ipam lebe na khoi ikai ba khuding maksing adu ai hagna ga jusing thana biro adu na khodi lothokane ina adu announcing How's Paul White verse 18 again verse 27 Paul yang lakpa matam asida hai ba khuding maksing asida isorna ano wal na bagi matam asida Jesus Christ hi mapana nangam sung aingon lairam ba ikai ba sing du karam hana lathoki ge haina hai bu nangam sung aina wakal to phom thoi masung ningsing phom thoi maram de khoi isor ge asaw phom da matik char ba sing mam de khoi pap chen ba sing ne pap am sung ayo ram da siram ba missing ne aduga pap adugi minai oidana pap aduda tumba da gin hogot phau ba pok pa su mirol pa su adugi hing ba su Papa du ising thak pagum thak lagalem missing ngakne adu har baduna maram or Esorgi Mahakki Hanjinbiba adu phangba da matik charan ba missing ngakne ko adu ma adu gi wine badu lom bana dane sibne maram di pap ke thong mani sibi adu nangam sung ai gi phangpham to badune adu ga har baduna su maram or kan ekone phangba da matik chapse ikai bane karam ba ikai ba Esorgi mamang le pangam da ba ikai ba adu ga norok tagi phau Esor yengkhat pangam da ba ikai ba adu gi ikai ba Esorgi mang da leiba achau ba ikai ba du nangam sung ai ne phangba da matik char bane adu we know the story, right? Mahakki mising aduna amukta da lomba nai da ba phawbagi ikai ba adu lomba ma lothona bagi da makta Krista lakpiki Christ came to take away the shamefulness of from his people eternally once and for all 2000 years ago. Say lisingan yung mahag lai adu mahakki punsi da dharma chanik punsi da hinglakanda ikai bana thanba masi adu mahag na sikam hakchang amsung dhawaya hakchang lomna kari phiron amada thong na u karan adu dani mahag na yankhibadu adu asar om singi mamang da loina mang mahak ikai khumna khuding mak sing adu loina mak hang do laga nangam sung aigi mafam da cross adu mahakki ikai loina por adu khatang sinata na nangam sung aigi mo da mahag na pap or man adu isor de aseng or man It is a shameful thing to stand before the holy God with sin. And he took it away. Aduga hairiba aiko mahakki mising ikai ba adubu loina mag lautok pikibagi siba amusu hingat pa aduda aikoina thajaba thaujana thajabagi mapalna ibungo Mangonda thajarakraba khuding maksing nangam sung aigi ikai ba adu Kristagi mapalna matam chubagina lautok pikre maram asina aikoina isai sakpangam ne ai Jesu da ikai jade
aibu kanbikare injagani mahakki wa cross to the tagatni karidamagna kon dugi sei sapangamida. Why can we sing that song? Because Christ has taken away the shame in place of us. Do it better. Haribas ibungo mahang nangamasung aingonda kanganing isikern. What is that God wants from you and I from this section of verses? Karin. Hamdisini. Esorgi apaba magun asina nang aibu paptagi pukning hongba romda chelhangadogani. The goodness, God's goodness should drive you and I to repentance. Yakon Romi Pandam ani the uba dugumna. Esorna Eikhoigi Mahakki Nungsiba Tausal Kudimak would be a visit has a visit in our saying. Eikhoigi Pabadu Mahana Kangdabagi Maram Nate, Eikhoigi Pabadu Mahana Udabagi Maram Nate, Eikhoigi Pabadu Mahana Tausadabagi Maram Nate, and the Mahakki Nungsina Eikhoigi pukning hallak pangaibane. Matodu Samana Judada like Israel Matan Singi Matakta, Haujik Paubada army invasion Taraktana, or Ahoinadum, Esorgi Mahakki Makut Maki, or Basargi, or Wild Tum the Mangonda with Haujik Power, the hallak Nabakaragan, hallak Namakatan, Venetana, Halakmatan Makona Pangada, Bor Kudimax and Urpiraganda, Hausbawule, lady said, this is a display of his goodness. Esorgi Mahakki apaba aduna makes na ulis nangamasung aigi punsi su asi oi chumda benetil inausing nangamasung aina aigi pu Eikhoigi punsina langtak na bamatamda ibingo mo na khoya thamam do bathaza badu thamda bida langtak na bamatamda adu Eikhoigi ta pap ne Eikhoigi punsi asina isor khaktam khum gadobagi mauta lan thum paisa adu Eikhoigi pap adu Eikhoigi ikai khumera thamba pap khuding maksing adu khurum maga adu habu yokhara thamba matam khuding maksing Eikhoigi ta do pap ne adu haiba papsing adu ibungo mahang me angmang puthok tabida adu ahoine dum adu gi papdana mar kan nangamasung aibu hatok tabida hauji phabo thambe je Mahakki Nungsiba adu Eikhoigi upibane. This goodness of God so drives us to repentance. Asigi apaba ibungo Mahakki magun asina nang aibu pukning hongna bagida mag chensan hangadone chele now sing asina tan nang aibu motivate on bakari amat laite. And we dare take this goodness for granted. And we dare take this goodness for granted. As you saw, apabase tayang na low thokum sa housing. Ngasigi numita du hawkar matam sindag ibong waki wahi pabo matam da nangamasung ay puns de isono utpi ba pabo du tarang kang nangamasung ay gimigmang da laybo oy batar gani cross makhom na changse adu ibong waki na lali ay bukok pi adu ganaki aning mo to mateng pang pi adu nangamasung ay gipratna o say let us be driven to repentance by this goodness of God. Mahakki apabasa na koy pukning hongba romda sensen sa boys ani subadati. Our forgiveness is for the glory of His name. Now, karamhaina Esorna Judagi meesing adugi papsing du kokpir habe koi khang maram ni verse 19 dagina verse 27 pawus the yang pamatamda it's blessing of abundance. Esorna mo khoi mathak asawba amata laitre Esorna mo khoi mathak ta penda ba amata laitre karamhaina khang maram di they have joy. Mo khoi da harawle mo khoi da nungai bele khuding magsing adunane aduga harbe nangamasung na ngasigi numita Jesu Christ bu kan biho pumsung Prabhu ni thaza bu oibatai asigi thaza bu ekhoi lei Krista gi mapal na Esorna Mahakki meesing da asawba amata leite aduga penda ba amata leite aduga Krista gi mapal na Eikhoigi si mang na penbi ba machanu pasing amasung machanu pising ore Eikhoigi mang na kokpi ba meesing ore adu oibatai asigi kokpi riba ase Eikhoigi ningbu gi matong ni punsi hingna banate. Esorgi karamba yatang ingani amasung iloi karamba zagadan aigi comfort zone to gi tholakan ingani karamba zagana iloi adugi khando khanjin uthok usin aduga lothok loksin adugi thabak adu nangamasung aingon laite chile now sing we don't choose what to obey
we obey. Christians don't choose what to obey from God's commandment. Christians simply obey. Because with that obedience, we glorify God. Adugi haibi mudun Esorgi mati mga chawndo aduga adugi de mga nang aibu kokpi bise Esor. Eikhoigi taibang panbe goiba ahai asingi logical thinking mind aduga logical mindset aduga asidagi na asi phawba di ai simai tawgi asidagi di si tawgi asi phawbus na singluta committed oiba member mo oige asi phawbu di ai kaya ngam ke no, the command is committed to the church and our response should be committed. Singlup amada thazabaya na yaw na bahay na hay base Esorgi yathang ne o ay kara khudong chadri o ay kara kanu tawdri adu ay kogi thabak nate adu di mo kay kopi bunate be committed adu ni yathang karam kan de singlup ki meeting na magda prathana tawgani tawrate singlup ki meeting na magda prathana tawgani o sigi papsi medi yamna phattaba dinate mayam tawna da busu asigi papsi medi ai matam khar changni pukning hongba matam da adu bisina khar sathi ma asi han honge nate repent from sin papi puno pap macha leite achouba leite khara nemba khara wangba leite pap ne Esordi asengmani. So our forgiveness is for the glory of his name. Nang sungai ming wang na banate nang sungai ming chaw na bagida makne nang sungai aning bapam badu de Esorgi ya thangsing ase kauktok kauksin football kaw budon kauktok kauksin pass to thok sin tarok thamna bagida makne no. We are not playing football game here in Christian life. Football de kon sanar je thaja punchi sili chili na usai ball amadam kaw ni kausulakani num kausulakani adu gi thabok tanate Eikoi magi mati magi haiba ingani Eikoi punsina kari thengna bo oiba targesu awama thengna bo oiba targesu ikaiba thengna bo oiba targesu ningba thungda bo oiba targesu aduga Esor khangdaba singna hainingba mingsing har oiba targesu piningba mingsing pi bo oiba targesu we obey to the glory of God because we are forgiven to be obedient to the one who has forgiven us. See what that is what it is. And is there a thing Esorna Mahakki abundance of peace? I'm going to lie mutilana with the magnate. Right? The object of the joy is God, right? Makoy haraw bagi maram haraw bagi potsa kato Esorni makoy panglito. So they obey him, they worship him. And here comes my last thing. This is what we learn. Knowing that Christ has taken away our shame, serve the Lord with all your life. Krishna, Eikhoigi pap na maram orakan lebe ikaiba khudingmak singdu cross mathakta chahi lising ani mang loina mak lothokra bu thajaduna khangbagi maram na khangbagi mapangna na ki punsi apumba duna ibungo mahak khaktabu thagunja. The goal of this restoration is the worship of one true God. Serving of one true God. Eikoi paptagi kokpiriba eikhoigi ikaiba singdagi lauthokliba khudingmak sing asigi maramdi Eikhoibu kanbiba amna khakta ngaiba asengba Esordu aigi punsi apumba thamoi apumba thawai apumba pangal apumba lanthum apumba aigi lekraba khudingmak sing adugorena thauganjana bugida maktene haksangi apamba thauganna bugida maktene te lanthum thauganna bugida maktene te mingchat urong khinba adu thauganna bugida maktene te adu Eikoi isa gi punsileba pap sing thauganna bugida maktene te. No, we are saved to serve the God who saved us. Verse 27 kaya ay Israel makalay heaven na haiba na koina kangani ay di Jehovah Esor Jehovah na kogi Esor ni aduga atopa amatlayte
Marang di high resource nang aibu kan di high resource nang aibu semi bu oiba tar high resource nang aibu kopi bu oiba tar di mahak khakta mak aikhoi na kurumpam thoe thogol topam thoe mahak na hoi hai khra bu oiba tar di taibang pa mana mai hoi hai bu oiba tar ga su mathau ta de taibang pa mana aigi thamoina kari hairi ai nupi na kari hairi nupa na kari hairi aigi imung na kari hairi kai laikoi kai laikai na kari haiba khuding mak sing asida now again aina haiba khuding mak sing kai laikai wataroi mapa ipagi wataroi adu ai khanna wakal ji khalroi haiba nate adu ibungo mahaki waina taunanabagi damakta oinabagi damakta mayek mahagi waida mayek sengan bigraba thabo khuding mak sing asida laikai am pamen imungam leiben imai paibam leiben nupi haibam thijulurben icha haibam leiben esi thabak sim tosulurben adugi banina mayamdo adu mathau kaimta we are called to serve this one and holy living God. That's it. And that is the aim. That is the aim of this restoration and of our forgiveness. Copy basing. How do we say now sing? Esorna Christagim panang amasung ai punsida tawbikraba angakpa achoba thabak kanbibagi amasung Eikhoigi ikai blothokpibagi thabak ase line and logumse. Asigi mapalan asigi numitan nang amasung aina thajaba amona lepangam libese. Adug asigi mapalane Eikhoigi Esorna kojo phanglibese. Asigi mapalane asigi numite koi ibung omaki mang ikai ba amata leitana Eikhoigi paptagi pukning hongbagi ayaba Eikhoida leiribese. Thadabjil now sing. Eikhoigi punsi ase pukning hongba aduna mark tawhanse. Mam di adu Esorgi apamani. Khoi mark Esor khangdaba missing leiba oiba taragadi. Aroi waidun hana tabiyo. Ai di Jehovah na khoi Esor aduga atopa amata leite. Bible gi Esor sanatana nakbu kanbiba ngamgudaba kanam da leite. Bible gi Esor sanatana nakbu sengdopi bangamgudaba nahakpu nahaki pamusung ayal ransing aduna thokraba mang takpa musung ikai besing adudi handokpi bangamgudaba kanam ta leite. Lanthum na ngamoy parisamba na ngamoy aduga nang future career na ngamoy amata ngamoy. Only this God can. Adi gi Esor si kaktang na. Nabu kanbiba ngame. Aduna maru. High resource na ki pap ki pung hong lakpe. Jesus Christ has a begin pan. And high resource katana nahakpu Hanjinbiba ngame. Adu thaja bichil inausing. Nangamasung ai punsi se Esorgi minungsi magi Wasakpiba amasung mahak na Eikhoida kari haujisidum Wasakpiri Eikhoigi punsida leiba pap nangamasung ai punsida nahak ki punsida leiba pap khudingmak sing adudagi kariguma pukning honglaga ngasigi numis mong lakpu oiba targadi mahak na bor pibinaba ngaiduna lei. His blessing awaits us if we would repent. Eikhoina pukning phauba hongdringedagi Eikhoina pu hongakpa matamda pibigadaba thawjal amasung bor singda mangna tharang tubiragale. This is the goodness of God. Asi Esorgi aphabane. Adu harbi Esorgi aphabase tayang logumse. Maramdi adu mota Eikoi nollukpa meesingbu Esorgi mangda. Maramdi Eikhoigi Esorsi Mahakki nollukpa amasung pukning hongba meesingbu Hanjinbiba mapune. Haibase khangbugi mapana khona tawgudise Eikhoigi papsingdagi. Adum nongi papsingdagi thaja phatabagi oiba yai. Pap ame nungsi heitabagi miwa ngangnabagi sengdaba thabak tawbagi sengdaba polam singda phagi jugai tawbagi akampet ngangbagi aduga matik chadaba phagi sing tawbagi pa ame ko be singlup line lawbagi prathna line lawbagi Esorgi mi sing punba line lawbagi daita puba nupa or nupi oidabagi pa ame ko be harba pap sing dagi pukning hongdra Mangonda changsi Mangon hallak amni mahak bor pibigani mahak na ikai khudimul lothokpigani adu thas boy khroba Eikhoigi damakta Christagi mapalna Esorda leiba Eikhoigi wasakni prahados wang thriba gi pam sung Esor Eikoi sana ki na chaw iba tar so Eikoi Prabhu kari matam de Eikhoigi pab musung ayol ran sing de Eikoi
ngakanduna amasung na pangduna amasung mitangduna akhoi punsi matam lenba matam singlei Prabhu akhoi khangdana pap tawa matam singlei adubu karigum matam di khangna pap tawa matam sing akhoi lei Prabhu chambiduna akhoi pap sing sidi kokpi ba Prabhu ngasi ni nahakki wahai dagi akhoi da nahang upi khraba nahakki aphaba nagun adugi mapalna akhoi papsingdagi pukning hongjabada akhoi papsing asigi mapangna matangda nahakki na phamda amasung thajabijil inausingi maphamda pukchel sengna pukchel tingna wali sanajabada Prabhu akhoi bu pangal pinabiba Prabhu Krishna akhoi gi damakta tawbikhraba achauba kanbibagi achauba thabak adugi mapalna Haibadu thajaba khaki mapalna akhoi napal amasung akhoi akiba sing thadok chaduna nangonda pukchel sengna amasung tingna thamoi kaihanbagi mapalna papti pung hongna lakchaba nacha amum ojabada khoi mateng pangbi adugo nahak na pinabigi doriba nahakki wasak piraba harawam sung nungai basing adugi mapalna nahak bu thagon jabada nahakki matik magi damak hingjabada akhoi amam mateng pangbi Prabhu akhoi nasana pasu Krishna ki saktam non thokpi Joel pandup ani ki patarani bandagina kunga taret phauba sida nahang nahakki meesingbu tohoningliba thabuk ase asigi pangna akhoi ki punsi hingbada akhoi amam mateng pangbi This is Krishna ki Amen